ꯌꯣꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯦ ꯆꯍꯤ ꯑꯅꯤ ꯐꯥꯔ ꯐꯥꯎꯕꯗ ꯆꯠꯊꯔꯤꯕ despite the fact that they have been multiple ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯁꯥꯒꯤ ꯇꯧꯅꯕ ꯇꯧꯔꯦ ꯄꯩꯁꯥ ꯊꯥꯗꯔꯦ ꯍꯥꯏꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡꯁꯤꯗ ꯆꯠꯊꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯜꯐ ꯁꯁꯇꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯒꯤ ꯄꯤꯈꯤꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯣꯝꯁꯤꯡꯗ ꯃꯣꯏ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯄꯦꯟꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤꯗꯃꯛꯇ ꯄꯤꯈꯤꯕ ꯕꯦꯅꯤꯐꯤꯠꯁꯤꯡꯗꯨꯒꯤ ꯋꯥꯏꯠ ꯂꯤꯁ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯕ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯆꯪꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯟꯁꯦꯕ ꯕꯤꯀꯣꯁ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯒꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯁꯦ ꯃꯈꯣꯏ ꯕꯦꯅꯤꯐꯤꯠ ꯑꯝꯇ ꯐꯪꯗꯦꯕꯅ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯅꯦꯀꯣ ꯏꯔꯥꯡꯁꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯦꯟ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩꯌꯦ ꯀꯣꯀꯦꯟꯁꯤ ꯈꯨꯟꯁꯤꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯅꯤ ꯀꯣꯀꯦꯟ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯇꯥꯎꯊꯥꯡ ꯗꯥꯎꯉꯦꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯝ ꯍꯥꯏ ꯃꯥꯁꯤꯀꯣ ꯃꯥꯁꯤꯅ ꯁ꯭ꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ ꯏꯔꯥꯡ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯕꯒꯤꯗꯃꯛ ꯃꯥ ꯁꯤꯕ ꯌꯥꯝ ꯐꯨꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯈꯨꯟꯁꯤꯗ ꯑꯗꯨꯒ ꯏꯔꯥꯡꯁꯤ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯏꯕꯅꯤꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯂꯩꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯥꯏꯔꯤꯁꯤꯅ ꯁꯤꯅꯤ ꯃꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯃꯣꯏꯁꯦ MHAꯒꯤ ꯃꯈꯥꯗꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯁꯤꯗ ꯉꯥꯛꯄꯒꯤ ꯀꯩꯅꯣ ꯊꯧꯗꯥꯡꯁꯦ ꯃꯣꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯣꯐ presence their cadre moigi personnel se very less and high ko aduga aduna ni akoina illegal immigrants ta ngakpa ngamdise ka haibagi moigi keno ma leba aduga amuna kai hai khangbra Indo Park ta leriba akoigi security arrangement se kyam sathi ge 80 times density se 80 times more than the Indo Myanmar border ne leri se aduna 80 times more than leragadi aside protector somdana noi lam dudi noi thokpa tawjogda akoigi hingnana bai ta akoi lamni khangnaba mi khara thamal loire illegal immigrants lakera noi mase khanagera phunagera ha tawno ya pangtong da tawno joina akoi lamjidi India na makoigi nattaba do maina atomigi machagi do maina thambiba hai tare masig mek lar ba khudum amadi afspa thamjalakpa Afspa itself is a draconian act and is a learning Kangabani. Afspa se apawa egg or did Tambu Diapumba. Manipur the bomb Pukaiba, crime toba, Mihami Pundagi, Mumbai the bomb Pukai to the Hendro. Adagi Delhi the Parliament they take to in the true. Parliament the Numai Kapa take to in the Trava. Mapam do the Afspatum, the Maoist lady Bazaga, as a Chhattisgarh and Hanzu Numikane, Bastard, Kamna, see from to the Kenosik. Afspa tham deva tham dabdu da kari hagi ge da minister amana union minister amana kari hagi umta matam du home minister amane finance la home minister mana haije ke hege da Bastard kum Chhattisgarh gumba da Maoist area sing leri sing chidi akoi lamji gi macha ngak tani kamaina akoi lam macha da army sin na duino harim neba aduna takpadi kari ta ngasai gi aina Valte gi ngasai aha magi statement ga ko magi statement gi changes la isida ki helamba maina somda aduna indirectly kari ta ke Manipur sidi akoi gi soidana leiba lawda ya daba thamjan gi ba pot ama khakni Manipur sidi yarge namda ga dawni haibagi adugi pot ama ta eba aduga hujik Manipur se India na moigi manung da leiba leba amane na consider tawde moigi colonial leba amane na tawi maramdi kai gi no hamtamda Constitution of India da piri provision singse machin mathau akoi phajana mathau pangthok ngamde masigi constitutional machinery singse breakdown loi torleba aduragadi India gi manungda Manipur se akoi India na Manipur se India ne na treat tawbra tawdabra adugi am chaw question ama laeba sidani koi civil society singi ngasagi political party na tawgadabani haibagi role ama leijaraga su civil society gi role se side lakadoineba India na tauriba thabak sida akoi si India ne hena lobby da taragadi akoi na tawna jagiba merger agreement do akoi handok sarage haibagi movement tawgadong ne hujikti aduna akoi adu bhauki stage da hoi machu haina keno akoi na tawsi haibadi nate ko tawrtre India na akoi da piriba akoi gi moi constitution India gi constitution yauri pot se akoi da suniti jena chalana mangang dragadi kari do bagi moina akoina kaidobugi movement tawroidoino akoina kaidobudagi akoi oina let ngakcherege no yawbirano haina hairakpase hairakning hairoidabagi maram leibra sinebako aduna ni hojik India na khoida leiriba negligence se thamdaba fai aduga governor su
Lady Sisu ko, ma am successful, magi career, whole career achievement ngaktani. Even Kashmir gi togdok ma pajana control to bunga mamini. When he come here in Manipur as a governor, he failed. Mamangi environment single luchingba government dusu fail loy. Handak ki government president rule laga lady government dusu fail loy. Adu gadi magi career su pungai kai doribni. Governor should be very aware of this situation ko. Aduna mana matau pangso panga moidordi, he should also tender resignation from his posts. Sini ina haja ningi seroi boy. Ni shubu round Kuki-Zo-Hmar Kanglup ahum sigi oiba tongan ba autonomy ama piraba matamda peace lakani haiba wafam nuni mahana phongdo khriba se si ahan wagi si wazaring ku da laksage wazaring ku kamaina yengbe khogi MLA waljugim palte khogi Sujanpur MLA sine phongdo lipa ngasigi topic oina thamjariba wafam je bungjagin balte khogi federal gi dorom dagi lakpa dumba MLA amane maks BJP gi MLA ni to laibak thiba thodok tu da khogi mof five mof ni mof ta khogi control si intentional kano habiti hana prepare torga pre-plan torga attack to bugi wafam maswaida ka su leite it was mof amada ma se laibak thiba thodok amada ma yam thina soktana sahi ani lahenga ga legibane Delhi da aduga mana Delhi da leiring adagi tholok pasi mana tholok pasi April gi mapan da anab silur kana mana tholai have tare April mapan da thol ab matung da April gi tarahundu de yam thajadna mana kanogi television amada khoi regional television amada mana interview pi matamda akhoi gi isini na oina manipuri zoina loina leiminadragadi akhoi kanosi crisis solution bangamoy akhoi punna leiminaba habse si khaktana akhoi gi manipuri ness tugi yamna mana feeling forward dum statement ama phongdokhiba akhoi howdaba nate khangudaba nate madu mak Mizoram da yogi basi April gi tang taraga humdui sida kanoda Mizoram da yobani sorry April gi tang tara humdui sida masi kanoda interview du pibani tang mapanda Mizoram yobani ajol yobu matamda Taurakanda tang traumdoi pauta piba ID masigi matam sema ajol da leram gadra haina khali tawdabu subject to correction amadabu lerasu hojiki ahamba interview piba matam sida mana koi manipuri singse manipuri gi isinau oibagi port leiminadaba yadabagi port ki afam mana yam chaung phajana yam sengna kano phungdoki haitare taking the incident as koi gi live thiba thodok ne hana khalakanda Manipuri singse Manipuri oine leitragadi Marsu Josu adugi mugi khara koi hana dagi citizen all of kangu haitare India gi si Manipur manunga lerise Manipur oine leiminaba si tangai fadabagi wafam do manayam phajana koi gi phongdoki ihang hawdana April gi tang 19 da NDTV na lauba interview amada mana magi wafam hana phongdoki wafam do pura pungon olaga lakhi Pungon olaga lakhi hujikti man union territory ama same sida ma support tore ITLF ki adagi kotu gi chatli lamben du da chatpagi mami ama tare haitare khoide masina khoide kari takke sine khoina khanba yaris khoina hana digi haina raga lakpa Santi pamba Chuchampur da su khoi leiminaba khoi hana dagi citizen olaga hana dagi citizenship phangaba citizen oiraba singna leirakanda khoi khana chainaba si pamdaba adagi Lairiba Kanosida Kurchampur Sidu crime rate Chimama Hengalakpagi, Nupi Angang da minor mentally unsound Wiba, Nupi Bokta, Hatu Oga Tambiramba, Reptoraga. Adugumagi crisis, ma'am, see, reported crisis the Maria Titokra, minor Repkumbagi Sitokre, Mamang the Chana later than Siki Bagi Watok lay. Unreported case, Mayama, Huzik Namzilla lay Aduna. I am a missing na. Wana re chatna re adagi amana yengu layeng bagi lam da hairo leiriba Chuchampur gi district hospital sibu kari equipment thammage ne government masida ultrasound bhauta ningthi jana chalairibra MRI kadai da leiri adagi lab technician sing mapung phana leibra layeng khoyeng bagi keno sing su awaba mayokna dana swai area sida mayokna ribani adubu layok phobadagi hairiba sing dudi enemies toraga from somewhere akoigi
adum mateng pangnaba khanganba haiduna amu oraga miyobagi human haibasi khara yaunabna pangnabagi moida yauri tawudu moida leiriba asengba citizen singduna di makoi se kai haitare lanji pamdaba loishningba adigi akoi hanagi film da hanjaning pui wakan leiyeba se Valte na phongdoi wafum chiga anisi naksanar puyeng yengba matamda khara naknare Nongmaina namakanda nang madu hayu haidaba yaroi haibagi natragana nang matang bot karoi natra politically oibra magido bot ki oibra natragana nongmaina namakanda noi akoigi mayokti lepa yaroi haiba nongmai paiba akoigi illegal immigrants sing na luchingba adugumba adagi kanosu kihan ghon basu yam haiba adugumba group me ama sina mangwanda soidana aki khang pirabra haibagi wakalama akoida phawal ana Valte statement itself si akoigi huziki Irang thoi basigi cookie sing na maitei da tat cookie haibadi yadre cookie itself si cookie ji karam batam no isu khangde illegal immigrants asomdagi chin dagi changa iba sing si sina haide cookie haibasi aina sina ningde haibayo atradi masi 1834 gi matung khaktada cookie haiba language keno se tam je British sing na coin tawgibu pot ne aduna swagi kenosida aina hangra adu tawbudabu illegal immigrants akoigi chin state la iriba sing changa iba asomda vote karamaga somda changa aga nongoi pairaga leader oiraga peace talk ne hana natraga suspension of operation ne na chathariba kangu sing sina namdana ki halakanda sigumba wangang nangna mamang television ngang gi ngang yaro amu hongdo u kaina magi family sing da ki halakana ngang han bagi pot adoyamna chawkraba huju MLA oriba ma ex MLA nateko ma MLA ni MLA ma ori basida adugi strength to sinner kanda moida su tawrabra haibugi keno se yam chawno hujikti Valte gi dual controversial contradictory keno se statement sidagi yam phajana uwa phangi haitare ana hujik tholaiba irang sigi root cause sidi kadai da oire haiba matamda mioi kharasina nomai sindolda mayam se nam hadana hostess ki type da thamakanda adagi leiriba mayam sida akoigi thonbagi irang thonbagi pot ama ureba ko ade asomda su yengu Kangkokpigi National Highway lambi sidasu akoi sidagi chakhiba IDP sing haiba tare makoi romda leiri sing se moina lambi maya sing sida loina lehelakanda anytime makoi da akoigi irang provoke to way statement natraga provoke to way kihan mani khangde nampu hapu de kehelakanda makoi da chalhan bagi wafum se akoi hujik tam tamna phongdorokpa hore ieba maramdi kamai tawge da akoigi sidai sida Irang je thuo kanda nungaiba kangu khara su leirabra haibagi yam chawba akoida adum thajaba lei Irang je thuo kanda khudong chaba lorga masidagi senya ma talage lambi yum leihorage Mumbai da yum leirage Delhi da yum leirage Bangalore da yum sarage haiba kangu me ama bot communities sing sida lei haiba simasu akoina haifet charakpa ma uba adum phangi haib tare adugi maram phangbagi maram sina haijarabda akoigi hujik leiriba India government na akoida sigi Irang sigi ahamba kaithoki base 217 crore rupees nebako ahamba gida adugi matungda hanaki March half box the kaithokri sikam kaithoki 1400 plus crore rupees se masi kaithora kana masi sachi na amalei magi scheme amani central government gi aduga masigi major funding si home department sida chatlakanda crisis manage tongnaba chapaneba however Hojiki leiriba Kangkokpigi paringda leiriba IDP leheli singse makhoidadi kamai tawgeda makhoigi benefit phangvam thokpa government pire iba sigi makhada makhoigi phangvam thokpa hakto ningthijana phangabra haibse questionable among oireba khara amana phangde haibagi akoida yam chawba report lei aduga khara ama phangi haibagi su lei adagi Kangkokpi district bu prefabricated house kayam sage khara khata natro kaithari ba psaduga sariba duga chanabra yengbiyoba Churchampurdana yum amada akoigi yum haigadra office haigadra madugi mafamduda mioi chamnga hena leisalakanda sanitization gi problem makoigi phangbam thokpa hak kari do khaina raga pibani khangde army dagi pibani khangde asar rifle dagi pibani khangde som both side man tawraga leirakanda genuine noina government pire yo pot singsina kanagumba khogi khukan panganba irang sibu thonnaba namjaliba silliba kangku sing adagi kano separate tanga dawni kaina torga independent gi wafam omkhakta moina nang kha tangna drug cover tongna bagi damakta adugumba tholaiba kangku singduna nam hadana makoi sidagi irang holabra lochindana ba honarabra haibisigi yam chaungna akoida chingnaba amale aduna hambagi round sida aina hygienic badi Valte statement is a clear message to the people of
of the world bu haige Pithribi pumbagi mi sida kayino Valte gi message si kari sina kari ta ke matamda santi pamba mayam ama leri se nongoi chindo da namdana santi pamandre khana chainabna ba thon ba injan ba sillaga leire habase Valte gi kenogi akogi contradictory statement sida akoi yam line akogi ta e habsima ai adumaina ahambagi oina adumaina ai thamjage hatai koi uji conflict asigi waroishin lagna bhona ba wari shana matamda koi gi Valte na phongdok liba magi ragi NDTV da phongdok khriba wafam to the yauri basi koi gi karigumba separate administration wafam si leita da aragadi maitai fruit ko wari shana roi aduga karigumba separate administration wafam si table to taragadi wari shana si yawgani habane hai wafam sida mana phongdok li wafam sida kamai yengbe aina mamang da sai jagirne Valte na hujik phongdo iba Valte na ko bugjagin Valte na phongdo iba wafam si April 3 gi interview ne April 3 da loba interview da ma kari haigi ke je koi khanna de April 3 da mana haigri se koi di Manipuris ni akoi masen nuksina na leira matamda adagi violence yaudana koi plug akoi apunba ma oina leira matamda mana haise ko without considering majority minority we have to consider ourselves as Manipuri mana haigi se aduneba adugi wafam do akoina kanamta na tasna dana leiraga akoina kerogi April 3 gi pochi da pukhalaga sidai sida ma se villain akmani maitei singi villain oin target tongna tawri se kari gi nusinida Haibadi, Akoina Nainagadaba party, are they being threatened? Are they being intimidated? Hanamana Haigiba, Magi Asiangba, Valtena, Manipur Nuksibagi, Manipur Puna Lamina Ningbagi, Santipur Nabagi, leader Amoina Hagiwa from door, Hyandana ko, Kogi, no way she do the Sigi Pose, Tolok Pase, Tola Amoy, hanging I late there. Aduna, leader Amagi role, Valte, Pazana Lawit, whatever. Hujik lai riba present rule gi matam sida security ningthi jana piba ngam daba mahapu ningthi jana protection piba ngam daba magi mayum da mi me ama keno to honba adagi magi even adu natta bada atopada khoi magi political keno career da mana adu hare gadi amuk phani kaina magi advisor sing na haibadagi haibo rom basu there is another keno ne aduga hujik lai risida Hoi, Kanogi, okay, political parties in the Karitawi, having often say, Masi, I'm Kanani. A Koigi mandated Kano or Racing here, they are still MLA. Makoisi, MLA or Ribani, Adugata, Wadawu Moyi power, Sakti Abdul Lokopone, under animated suspension, the Tamaga, assemblies dissolved to the Natami Beneva. Aduna, Moi still leader sing Singasi Bokta, Manipugi, MLA Singna, Hosita Koyi Santan, Haigiba, Manipur, Kai the number Wakari, Nanga Gay, Sinevoko. Karigumakara, is it Bakotan Bakara Lebra, Aduga Manipur, Kai the number Gidamakta, Su say Kanomale, Susi, because suspension operations, Sina root cause names, Koi Kangabani Luina. Suspension of operations, Mamangi, February, Kano, Kunipanda Namurmani, lapses will give say. Lapses oigre, Masigi Potse, Gomen, Chatnari, Brachana, the Rahina, Akogi Santa Hoigi, the Gi, UCM, Kake Yoberkandi, Foxki, Canona Tador Padi, Masi, Akoi, Lapses oigre, Ake Misrana Harpanico, Lapses oigre, Adubu, Masi review to Wimbangai and Hindumina Torga Preso of Tadorokiva. Adumaxu Kumangani and Kali, Aduga. I know what is another room at the higher authority of the security personnel, top higher authority in a what is another room at the day, when high secretary Hagamanda, Su is an instrument of peace, it's an instrument of peace. Masi, Ado Huzik, Chatnari, have often say, Chanabra, the Raina direct Hamatam, the Chatnari and Kumeva. Unofficially, Karamkanda signed Tonga extent of Yunokande, Adugi legitimacy in a cried league is a Kandio, Maramdi. Tripartite agreement, Habsimi, Umna Tonaba, agreement, me, a Tokitargadi, Madugi agreement, do Hingadra Hingwidra, Atopama, cannot already have Wafamani, Madu Karam Kanda Soitong, Chana Habisu, public domain the Lactabdina, hidden agenda, Sicarino, Habam Su, Aquina Madusu, Kanda Yadev. Aduna, Ladiba, security, Koyi Canosina, Moina, instrument of peace, Neharga, Dugi, Potu Tambuda, Kara, Koyi, Canolere, Aduga Amana. Lady of posting Sida Quigi, Moina, Suna party of Kulai Kudimaxe, legal love. Governor gi order the mana Kulai Tingalo have to the illegal and looted weapons within 7 days. Tingalo have never go. Aduga next na public request gi Lakuma Tamduna
aina khanbada madu maybe subject to correction ko illegal and or haba illegal or looted weapon na mo haiba adu hairagadi leiriba sugi kogi keno gi leiriba kadar adagi UPF gi leiriba organization mayam magi umbrella se makha leiriba organization singsina pariba khulai singse illegal la legal la legal ni hana lawgadra sinebako adu gadi governor gi notice to masa matomda akoi yethat chaba aduga hujik phuk pangthok pangamdramne yethat chaba haiba tare kai no da khulai sing du illegal di lokhatrabani na legal loiba weapon di amta ju param dong man de wari ba haiba adu main tawdana leiriba pochida akoigi hoi haiba budi home minister nasu adagi home minister nasu hare prime minister nasu time and again when hai si manipur gi phi saktam ji territorial integrity da kai ba mata thamoi kai haloi manipur gi territorial separate administration piroi haiba wafum mayam amu budi thammi aduga masigi thammi bagi marak sidai sida thoiba thodok sing si loisindana thambasi aina su hana haijabdubni kanaba khara yaurabra mioi khara di kanaba yaurabra haibagi pot ama ai masai de yam chauna ingonda chingnaba ama leijeyebko maramdi leiriba akoigi yengo akoigi sidai sida kenogi IDP singje thoinki ngayok sangda thambadu main thami hujibokta Imphal manungda chalaga yengbiu akoina chatpa matamda akoigi simata lobiu ena pot momati gumba kai gumba moina sajaba kara yulaga leirambado akoi ningba kainingai oiba thabak singse chahi ani pharwa wura chathariba despite the fact that there have been multiple akoigi training program masagi taunaba taure paisa thadare haire aina huji hangningi se manipur government gi leiriba district khudimak ki district authority singna leiriba khoi gi camp sing sida chathagiba akhoi gi training camp adagi makhoi gi self sustain taunna bagi damakta chathagiba program sing adagi pi giba fabricated home singda moi pungning leitana lehanaba pen ba haibaduna ama oirakanda madugi damakta pi giba benefit sing dugi widely samta puthokpiro thale giba pesa sing ge chapchana changbra changdabra haibado khanchiba because hujik kangkokpi de leiriba IDP sing mokoi benefit amta phangdebna haibagi report se yam chauna leiyeba adagi somda akoina tabada akoigi khara irang se horakpada ne ko irang se hoglalakpa matam duda akoigi koken ne khunnam leiye koken ji khunsigi aigonda takpirakpani koken ne khunnam lei masigi ning thausi tauthang dongel leibra kem hai masiko masina saida nongmai kapkanu irang toganu aina thingbugi damak ba sibe yam phubirumi hairimni mase hujigi khunsida aduga irang se mai horimni na aduna swagi area sigi kano sing si leiba sing sida akoina akoigi Assam Rifles ki lowriba role Assam Rifles na harisina sini moina lowriba role se Assam Rifles na lowriba role se moise MHA ki makha da su leibani na moigi leiriba akoigi border Indo-Myanmar border sida ngakpagi keno thodang se moina lowi adubu number of presence their cadre se moigi personnel se very less and high abako aduga aduna ni akoina illegal immigrants that ngapangam dise kaibagi moigi keno maleba aduga amuna kai hai khangbra Indo Park ta leiriba akoigi security arrangement se kyam sathi ge 80 times density se 80 times more than the Indo-Myanmar border ne leiri se aduna 80 times more than leiragadi aside protector somdana noi lam dudi noi thokpa tawjogda akoigi hingnana bai ta akoi lamni khangnaba mi khara thamal loire illegal immigrants lakera noi mase khanagera phunagera ha tawno ya pangtong da tawno joina akoi lamjidi India na makoigi nattaba do maina atobigi machagi do maina thambiba haitare masig mek lar ba khudum mudi afspa thamjalakpa Afspa itself is a draconian act and is a quite a learning kangabani. Afspa se apava egg or did Tambu Diapumba. Manipur the bomb Pukaiba, crime toba, Mihami Pundagi, Mumbai the bomb Pukai to the Hendro. Adagi Delhi the Parliament they take to in the true. Parliament the Numai Kapa take to in the Traba. Mapam do the Afspatam, the Maoist and Lady Bazaga, as a Chatisgurd and Hanzu Numikane, Bastard, Kamna, see from to the Kenosik. Afspa tham deba tham dabdu da kari hai gi the minister amana union minister amana kari hai gi matam du home minister amane finance la home minister mana hai je ke hege da Basad kum Chhattisgarh gumba the mouse area sing si sing di akoi gi lamji gi macha ngak tani kamaina akoi lam macha da army sin na duino harim neba aduna takpadi kari ta
ngasai aina Valte gi ngasai ahamagi statement ga ko magi statement gi changes la isida ki helamba maina somda aduna indirectly kai ta ke Manipur sidi akoi gi soidana leiba lawde yadaba thamjan gi ba pot ama khakni Manipur sidi yarge namda ga dawni haibagi adugi pot ama taeba aduga hujik Manipur se India na moi gi manung da leiba leba amane na consider tawde moi gi colonial leba amane na tawi maramdi kai gi no tamda Constitution of India da piriba provision singje machin mathau kai phajana mathau pangthok ngamde masigi constitutional machinery singse breakdown loi tor leba aduragadi India gi manungda Manipur se akoi gi India na Manipur se India ne na treat tawbra tawdabra adugi am chaw question ama laeba sidani koi civil society singi ngasagi political party na tawgadabani haibagi role ama leijaraga su civil society gi role se side lakadoi ne India na tawriba thabak sida akoi si India ne hena lobby da taragadi akoi na tawnajagiba merger agreement do akoi handok sarage haibagi movement tawgadong ne hujikti aduna akoi adu bhauki stage da hoi machu haina keno akoi na tawsi haibadi nate ko tawrtre India na akoi da piriba akoi gi moi constitution India gi constitution yauro potse akoi da suniti jena chalana mangang dragadi kari do bagi moina akoi na kedo bagi movement tawroi doino akoi na kedo bagi akoi oina let ngak chere ke no yawbira no haina hairak pose hairak ning hairak oi da bagi maram leibra chini bako aduna ni hojik India na akoi da leiriba negligence se thamdaba fai aduga governor su leiri sisu yungko ma yam successful magi career whole career achievement ngaktani even Kashmir gi thogdok ma phajana control tawbunga mamini when he come here in Manipur as a governor he failed mamangi environment single luchingba government su fail hoy handak ki government president rule laga leiri government su fail hoy adugadi magi career su pungai kai doribni governor should be very aware of this situation ko aduna mana mathau pangthopanga moidordi he should also tender resignation from his post sine ina haijaning se roi boy ni shubu round